Asi numida waram phone ki batongan tongan ba Manipuri si phone sing digi masum thok ki ba thawdo wa thok sing digi maru oi bi pauk sing khonga charaga Manipur top channel gi mai kai digi ma'am na share tawzigi ahan bada maru oi ba paw am oina lakho charaga miyai sani pan ga ama positive oi ki taraga manga laiki de chamapan ga marfu ga mathoi di search tokre center na Manipur gi covid ki phibam amuk hana yengsin ga dawri hau khiba pungkun ga mari asida miyai lising taruk ka samri ga humfu ga mga COVID-19 test tawbada miyai sani pan ga ama nauna COVID-19 positive oire haina confirm tawkhre nakala marom da India gi atop state sing da COVID ki case masing hantarabasu Manipur yauna leiba asigi state tara dadi adumak wang na laidi basigi matang na Union Health Secretary Rajesh Bhushan amuk hana yengsin bagi thabak sathaga dawri paw sida hai amuk hana yengsin gadari bi state tara adudi Kerala Maharashtra Karnataka Tamil Nadu Andhra Pradesh Orissa Assam Mizoram Meghalaya amadi Manipur ni Health and Family Welfare Union Minister of State Dr. Bharti Pravin Pawar na phongdo khibada tha sigi haurakpada center na COVID-19 gi laiset hengalak bi state sing amadi union territory sing da team thajin khrabani center na covid laiset hengalak liba lam sing digi covid sandurak pa thingnaba lakhot pa yaba thorang sing lakhot kani haina se phongdorakhi atopa pawmana Govidas Konthawjam BJP da hayeng yawraba yari MPCC ki president gi phamdagi resign tawbudana tana Congress party gi primary membership tigi toktuna MLA from phawa thadokraba ningthakong AC ki MLA oiramba Govidas Konthawjam ngarang Delhi Sakhibaga loinana ngasi BJP Manipur Pradesh ki president A Sarda amadi Chief Minister N Beren ngasi nungthil Delhi gi damak Imphal thadokre oirakliba political gi phiba masida Govidas Konthawjam hayeng BJP gi center gi lusingba kaya unaraba matung Bharatiya Janata Party to yawraba yai hairianasu pawmana makhatana phongdorakle atopa pawmana rape tawba amadi Hatpagi maral Nupa ama Sibagi cheiraak Pikhre India gi mafam kaya da nupi singbu otpiba amadi Hatpagi paw kaya tari amadi malem gi mamang da khongoinari asiguma paw sigi marakta Bihar gi Baliram Singha su ama oiri thawdo asi hokhiba chahi gi November da state asigi Dalmianaga police station na konba area da thokibani Baliram na sahi tarakakta ngairiba Nupimacha amabu mafam amada satlusi mafamdu ishorgi photo fajaba mayam ama lei madu yenglusi haina thiemlaga pukhibani hairi mafamdu yauraga Nupimacha adugi ikai khumnaba Manghalaga matungda hatokpiraga ugi upu amada hapsilaga losinki hairi police na Balrambu faraga masin hangbada wafam singlu khanglakibani additional district amasum session judge Rotas na lupa lising yankhai gi fine galunana mabu Sibagi cheiraak pikhibani hairi adudasu natana compensation scheme for women victim gi makhada magi imung manungda lupa lakh 9 su pinaba warep takhi haina spaw sina makhatana phongdora du ma'am tentang na thamjaramge duga hausuku nadi matang asa lusinjrage sokhibalan ki viewers ma'am na pigani and thank you